Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokjeri ngasi sum hausango mai Sono Nungshibi Khumancha suba tangkak amok buduna lakjeri mayam punna taminarasi lohongdoba humni marini walingai matamni numidangi matamni tharik thandu laijada phone da wari sanari bema nangya pampamda awada pasune ima sida dum hairauko Imasi aigidi kaisu thoidokpa leitida imasi hoina phare khanbado aisu dum yanjari imaudani isida boygi mau phai haidana kana phai haidoino yangan ma makhana kum tharakpani mamagi manakda wa haige langpani wari sanarambadu tambada laije goiramani haibado adumak irai laina khangba ngamle aduna mamagi manakta janganga limli yari masi namaunu bido nga wari sanarade aigi somuk sanarage Kaya da mamay si kay kamdino yung ne. Lai jahay na riba wando tarin ba ne, adobo kayam tahay da dumina dumagle. Is, ikay na ngay kay liga. Imase, hayang hangjit luhong doro si ba? Nangi phone day sana ba kay daw ge? Imase dagi adum sana ragi. Phone matagdala hawri. Tarik tado nokta na lai jada hay ragli. Sesi, no yambong na ne, nanggawari sana gen hay rimanan. Sesi, no yambong na ne, Nanga wari sana gen hari mal sanaro lai jisu khum daya dago hoi masi tarik da phone do yaingan bada pirakli yangan basalong do na phone do khara lam thokri ganam thangi hoi haujikan se poloi matu se pem chatnara dai ne ado lai je yangan ban hairakli wa do kaino gan men tandi kai ba Nangdi kay machu setoino. Lanjangan bagi wahang doda nung badi pauni bani adobo kangjela dona seloi deidi. Adom baga amta seloi. Adom icam-camba han nagi chatnera po machu do ni. Oh, ado hangge daw nida. Tamage. Oh, hoy. Lanja karino gan mina matandra bani yangan bagi ngasi tawriwa maong seda phone thamkraba matung yangan ba mama seda phone do piba jinglegli phone do pidun hairei. Imasi kenam taige. Kaiwano ne lohong bagi decoration say shida hena tawroidro shida karasan paloy mandro kaino as sumai khak taw yaroida kaino mi miyam phazan dawni kaino haima how kido yung wali ni nangbo hayang yung anta na hamni na hairam bani adune ba sumai khak taw badi yaroiba moiso kok ngasilay silang pide hari icha sidia ngan kayong palo yada ba bakang sari oy na leram badudi imaulay jangay riboy de Khangde masi aidi phazan na bayaro aisani asi hairaga magi romla chatkre tharik thadu nokladuna thida angaw waside yangan mamagi rom da hek jungbaga kolla ibado oi adai kana shinate magi mataw karan anini moyam gi sema WhatsApp group adoda video call tawropani yangan basu changsen duna paikhalli kari tawre noibani nama ish yam timalo phone singa saiding he toisi kai leiruge Poloido kay machu seto hango banida. Kanada bingambida imasika phone wari sana leram aduda hango bani. Hai phagi dagi ko haining de he. Kay nei bunga plan yam lady khangdana ngangano. Laini chinda pang nei bawani kayno thamoi de dila chari banida. As yari ta dingre waga wa banai tumagai. Tum pakang pham haidok toro banina yam kai ne na. Ayusho nupi chani ngayon he, nupi buthira di, migam urida. Ay di nupi managta lang he. Ningthouja baga yuhen baga giwando, yangan badu taning drado na. Yari, nuba ni tabang na maro na machin banay, mating pang bigay bagi wakal sulayti. Nuni na tawri ba ma? O hayang lagi yari, tungro choro. Hay, kada, enchang hawa thong dila oy hayo ne. Nang na chabay da tawrole. Nasakto ka ne. Char hay. Kangla kabargi dasman manangaso mi sidari yare sak phajabani nabani thangro ai thabag yam chili ko wari ngangano shia nei ri ni nang ha nei de ba nang lohong do re nam akoi simi inu de waro yangan badawa makata dana goldu kakre Ningthouja baga yuhen baga do makata na karan ngangakani khangmaduna Ningthouja baga yuhen baga di khadang kan na thadana haude nong mahukini dini hauki yangan ba madilang jagi lohong ba namitu ngasin ayung ganta lang jada hugatuna irulu jabaloide
ngahak leraba matung kundo lengnaba sumangda thorakli aphanungai ina kera khunba imung oinbana yung maduda hamliba tawriba decoration sing adu asuki matik phaje Fazaraba thambal lekho rani phi lei machuda angobana hakpa blouse angauba khudang anida piktak tauba khuzi amam tanan siri ngaksamdana necklace ama nadana ka hena chawndaba sana angauba machugi diamond hakpa khwangyongna yairiba ningthiraba samlang nakan namadagi khajik phagali aroimboina oigina pada nachoma masuchilli yengbada asuki matek pukning sumhanningai oi Pi ngau bathari baduda lebak ahom lakatuna phamtharai liklaga thoigaso nakana phamduna leiri thamoina khoida jaba kundo leirang ama laukhatuna leileng badu haurakli ngayak leiruba matung kundo leng badu loirtuna chak chari ngasidi sayon galai jaga chak pukham amata da chamine sayon du chak chakhom ama tolaga machendei lakli lai jasuma bokning nungsina ilni badu chaseli sayon du kapning ba khangjin dun hairakli bima Tamona nga sile ba chak chakhom sena ichan bu thongna ha babani andele naga nabung santhagadu nangi ma baban haibelu ko Ramesh muk chak chakhom ma machaden birakti bema dunga yai phana palu ko ichade mithui mi hen bin nanem na kugi seba matom lo na tawgadam ni thoinu du kap daga maso machade chak amu elekti ima ki bema anda phajene layu ko imani le ba chakhom se Imani jama thongna happy bani tapuraiba danim na kugi seba bachana tawgo laijare hek lawe kap thorakli ina su kappaga laijare jak in birakli asomna imungdo aroinboina harau chak jamini fajarba sabana doda boramagi phijol selakpadodi ek yengpada nupa mana phaje mi kharadi magi oiba phanghautre kaiduna kalaknaduna sonaba bu yawnari bani Yangan badon galuinana mahakiluina bi oigi dawribi ma balong balakli luhong boyong balakli ba miyam dudi mandok mayai da phamliba bor kaina ani do mamit kuptaba makhaying nari onthokna chana krani do isor magi khose moi banara natraga laibakta asum thoklo haina tamnam banara khangri thawaina tana lingchakhiba kundo parenga do so hukpagi matam lakli laijena hana yangan bagi ngaksam thoklami Yangan banaso maging aksam da siri bukondo parenga do bor senabana amalok thokduna yangan bada piraga hukhali kondo hokpagi matam maduda mayam do wawa khobak pukhu baho law baho amuk toiba loire hanthoi baga yohen bagadi hushen bukhong baho loire amuk toiba ngayak leiruba matung laiju su yangan bagi yumda thunglari hanthoi baga yohen bagadu ngayak dada mamitu tumin leite moini na thiri basi liklaga thoigani Nupi ani doso tanjana na thorakli henthui bana wow akhoi samu maside phajari kaino aidum na pithini ngaida akhoi mi bi thoi shu phajai side nangna garam kanda thoi koinarami ba nupi masana phau yaroi yagero ro koyani kaino ide na thongna te isha asiyara kiyang thorakpada liknani yengbaga mapa chana kiduna liklana henthoi bada michi khachelakli henthoi ba sumatau du da ngawrduna hairakli thamoi da pali Makuna thabak maya daga thamle tawnariba matawdo yohanbadu I karaktan hairakli Long basinoi ni hongi gayong mitcham nare ai hanthoi karim narakli chakprana yohanbadu hanthoi bada mamit paining lakli thoishu yohanbagi matawdo ngasai dagi yeni bani tumina machin khumuga nokli poloi do hongdok poloi duna mata singa phaminari ngayak leiranga kainadan pibagi ahalaman sang pumnamak jangam madu thoknakri Likla thoy so chaklamdagi pukning nungsiduna kapminnari likla na nokleduna yare su to kapunu ko nungai na lehawro na waga lehawro hore numdangdi domoi de oiramni ne thaning de noini na marolamba thoiga lain jaga so chatkri lain jaga na chai ni basinga du loisen baloi matungda ambena ka na changaktuna ko balagli inamse chakchaba yambung ngai hawri law Lai to sohi haiduna makada kominarakli yangan badi hana phamduna leiramli Leisabi macha sing kharaso phone paiduna photo buka paho video banamba ho tawri Olympia so lai jada mamit khana khani yengduna leiram lai je chango batawdana adum lepdana leimbadoda leirimba leisabi mayamduna inamse chang photo kapti ngairambani aini kona chaluini as
Inamse adum jaminaudana adune na phajadoini mi chaknadoini yambongai namsigagi photo thagat pangaina duna lairabani chumilai jamadi yenganba hanandagi maming chatuna lairamba misak ngaktani adugi mathakta handaki shedan photo shootuna amukasu hena maming chathalli miyamna yamna pamnaba couple so oiribani lai jado dumang nokladuna kona kabo atopa ngasiri phati bon hana char chadawni yangan bana wangang de yengsingakte adumang tumin chaba haudana leinbaduda laijin hairakli chaba hawiro yangan masulai jida haifedin khalakduna chaktu chaba haugatli adugai chajade khara chaba hauraga leiribalai sabi mada karan phuzilai khara chaba hauba duwaiduda leiribalai sabi mana karan phuzilai yamba kadawre chadrede inamsiga chamina dabai nungai jira thongjindagi henthoibaga yuhanbaga so karan phuzilakde oiramni maise yanganba henthoibaga yuhanbaga deng khalai aduga hairakli duini di haujufabu kaidobai handrino haloina lektuini kaige leidoini kaino yanganba henthoibada pairap yengamaga jarami machakto amuk hokpa hau tanjanuda yuhanbada maya ihi gatkai bai horen fenuk maidro yanganba jarami machakto khanga hai leiriba miyamduda lainjadu leibana ikai mai kaibo yengli henthoiba jinjinduna table da leiriba singdupi tapna chongне nangni ne kaino ne laijadi kaibana mamaido ngaksangwa ngangli Olympia di tawriba mataw singdo ubada khudau thikpada loiri leisabi mayam singdo sonogli henthoiba yuhanbagi karanduda yangan baso ising thaga hakotkre mayam da nokna hori yangan mamagi rumlamda kakhatkre thongdu hek hangbaga waidebagi chotlami tamna chattuna fan do on taw laijasu chakcha badu loiriduna thabak khara loishinaramaga yangan ba makhoinigi kadaga khalakli Pamung king size bed to the hipoi kai way from dona phone yang duna leiram borgi pamung di numit mangani tumba phatte haibado masu khangbagi hipambani laija mangon haifiding duna jangsilaklaga below amaga lawraga room to the leiriba couch to the below the tham hentoi baga yuhanbaga do tumba yangi roi ngalli khanbana shumang to the wari sana sana na chet chanari bani yuhanba mathak ta sumyang khalakpado da khangai hairakli duty hauge kai bunai sa Tutu, ada siang. Makut kedua tinduna hairakli yuhanbana hentoi wasuyang kaduna ngulli hai hari badu yangan bagi rumda fian umbadu umbaini hainari ngai tanjadu da rumdu da paliba window do phatlon sanki kanano haibadi uhaudre yuhanbana hai nungsina de hairaga ni sa nangna marolam wakal bhavani mi sabai thaboiram ni kaino oiram mani kaino ai kaya to haigrage nang noina wakal phajaraga henthoiba kaksin hatladuna ibo nang sini he laijadu kasu tu tumthagi tawbani adobu hipthadoriba mapado window mapain bana nungsat aing masasinlakladi nani haiduna lonchen bani yenganba laijagi matawdu wangangda tumin yengangale aduga khangai khangjin hairakli kaino nang aduda tumdero sida tumdaba phate daine laijadu thaushadana kaisu kaindida adum yada yai asi hairaga nakan amaromda mamaidu lei thoga tumnaba hotnaki yenganba laijada ganmen ta ding duna lei aduga amuk machinda murum sole bingam bi haisene athok phalodorida yenganba do murum sonduna phamangdu da hipthakri ayuk anganbani laijadu mawo moibagi yahongan hawgatuna irumai thajaduna laindup thanaba kum tharakli yenganba de dumang tum hauri Tarik thadu masu haugalagduna sumangda thorakpani laijana ngantana dupka tharambaduda mamon nokna mamong buyengni laijana dupkat paloiraga mamayon thorakpada manem nenglaga leirambaduda hairakli imase kidorage tarik thadu mamon noklaga hairakli nangbu kaidobagi ganna haugalino ne nanabani hayengaidi ganna haugatkanu ko yani de masi kaisu tawroi yade jango Imasi sune irujaragane jakomda changagi hai masi asi haraga lainjaso tapnai mungna changkri kitchen da changlaklaga jamung lona batawri tanjandu da Olympia do masamana ipa phangai kitchen da changlakli lainjana mawana bigi dress ka selaga kitchen da leirambadu da madi kalakpana loire nunganbaga hekta khatna bahaurakli aisa kaino lainjadu wangang da bida mamit haifeding lakli
Olivia do hanba leitan hanglakli. Ai jaga ino haise nangonda natro. Ai nangise na nalu tadro. Asi hairaga langjugi manangta changsilaklaga jakhongi potu tap tap kapai. Langju do handakti khangba ngamdra mali maso haingi yauna hairakli. Kaino nachana ya singaba nangna chakhomna changanga tap tap kapai siba. Takpi tambiraktraba nangbu phanadi jawre nakoktu santi halini bema. Olivia do sauna nangido sitri roingonda. Hoidi aigi sel sitri ni. Nangdi kaibem khangde nei bema. Mina pamdri phangwa hairi aduga nangna namdana yamhungda leiresibu kyam pamge. Yam pami kamain tawseba phangdaba nang chaira. Olivia do sauningmane loidi langjana ngambaduda ngangnaringai tanja duda yanganbasu makhada kum tharai. Kaino haibadi mayek sengna tahaudri aduba Olivia gi sakfamdunadi kaino mataramani dumak khangli. Olivia yanganba kum tharakpadu ubada yamba Laija baningon thorak tu na haifedi yengi aduga mukmagi hanagi thabak tu da may onsenkri. Yaba office atara. Jatuni. Ado horen halanga yaba. Aine nanga wari sana ga dabalay ko. Horen kanarasi. 18 lushiluragi. Asi haram tu na laija da yengam tu na mathaglam na kakhatkri. Ngahag tu da kidang mubukom darak libano khangdi thengi so hai kem ta so hairam di. Olivia so laija da phaini namnaga adumang thokri